Hello everyone, mayam bukurum jari. Ngasi di nga oina thongjara age. Nga gi mathel se koi gi toina thonga ka toine toina haibati yam kana toy besu nataba koi gi dum matum janinga ga su dum chaba yaba degi toina totninga ga su dum tot pa yaba adugi nga gi mathel du ne bako. Adu mayam kamaina thongge habdu mayam yengminarase. Adu nga se sida leijare ko. Nga se keji mari muktai haye. Adu ama pura nga aduma pura laure. ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯔꯕꯤ ꯇꯨꯔꯦꯜꯗꯒꯤ ꯐꯥꯕꯅꯦ ꯔꯕꯤ ꯇꯨꯔꯦꯜꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯑꯗꯨ ꯃꯣꯏꯒꯤ ꯉꯥꯃꯤ ꯂꯩꯌꯦꯕ ꯑꯗꯨ ꯉꯥꯃꯤꯁꯤꯡꯗꯨꯅ ꯐꯥꯔꯒ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯗ ꯗꯦꯂꯤꯚꯔ ꯇꯧꯔꯛꯄꯅꯦꯕ ꯁꯤꯒꯤ ꯉꯥ ꯃꯀꯣꯛꯁꯤꯡꯁꯤꯅ ꯇꯥꯎꯅꯕꯅꯦ ꯇꯥꯎꯅꯕ ꯍꯥꯏꯕꯗꯤ ꯇꯥꯎꯊꯣꯛꯑꯒ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡꯒꯥ ꯉꯧꯕꯗꯣ ꯉꯥ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅꯕꯅꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯌꯥꯏꯅꯕ ꯈꯔ ꯑꯃꯅ ꯇꯥꯎꯊꯣꯛꯅꯕ ꯑꯗꯒꯤ ꯈꯔ ꯑꯃꯅ ꯊꯣꯡꯖꯔꯛꯀꯦ ꯇꯧꯕꯅꯦ ꯃꯌꯥꯝ ꯁꯤꯁꯤꯅ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯒꯤ ꯊꯝꯈ꯭ꯔꯒꯦ ꯇꯧꯕꯅꯦ ꯌꯥꯝꯃꯦ ꯃꯀꯣꯛꯁꯤꯅ ꯁꯤ ꯈꯛꯇꯪ ꯑꯗꯨꯒ ꯉꯥ ꯃꯃꯤꯠ ꯌꯥꯎꯏꯀꯣ ꯃꯣꯏꯗꯤ ꯉꯥ ꯁꯦꯝꯕꯁꯦ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯉꯥ ꯈꯨꯁꯦꯝꯁꯦꯀꯣ ꯉꯥ ꯃꯃꯤꯠꯁꯦ ꯁꯨꯛꯀꯣꯠ ꯀꯣꯠꯇꯦꯕ ꯑꯗꯨꯗꯨꯅꯅꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯉꯥ ꯊꯣꯡꯕꯒꯤ ꯑꯃ ꯌꯥꯎꯕ ꯀꯥꯟꯗ ꯉꯥ ꯃꯃꯤꯠ ꯀꯣꯠꯇ꯭ꯔꯦꯅ ꯀꯃꯦꯟꯗ ꯑꯃ ꯍꯥꯞꯄꯛꯑꯦꯕꯀꯣ ꯑꯩꯁꯨ ꯅꯣꯛꯏꯅꯦꯕ ꯑꯗꯨꯏꯗ ꯑꯗꯣ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯥꯎꯁꯦ ꯍꯪꯒꯥꯝ ꯊꯥꯎ ꯂꯧꯖꯔꯦ ꯖꯤꯔꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥꯛꯇꯪ ꯉꯧꯕꯤꯔꯦꯀꯣ ꯇꯦꯖꯄꯇꯥ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯍꯥꯞꯆꯔꯦꯀꯣ ꯑꯗꯨ ꯐꯖꯅ ꯁꯤꯁꯦ ꯍꯥꯟꯅ ꯉꯧꯕꯤꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯁꯨꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣꯗ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯔꯥꯡ ꯀꯥꯏꯖꯗꯦꯕ ꯑꯗꯨꯗꯨꯅ ꯖꯣ ꯑꯐꯪꯕꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯖꯔꯦ ꯁꯤꯡ ꯑꯁꯨꯕ ꯍꯥꯞꯄꯦ ꯁꯤꯅꯥꯃꯟ ꯃꯇꯦꯛ ꯈꯔ ꯑꯃꯒ ꯍꯥꯞꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯆꯅꯝ ꯑꯁꯨꯕ ꯁꯤꯡ ꯆꯅꯝꯁꯦ ꯐꯖꯅ ꯑꯗꯨꯝ ꯍꯥꯞꯄꯤꯔꯒ ꯑꯗꯨꯒ ꯉꯥ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯤꯔꯦ ꯉꯥꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯉꯥꯔꯤꯃꯛꯇꯤ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯂꯣꯡꯒꯤ ꯉꯥꯔꯤꯅꯦ ꯁꯤꯂꯣꯡꯒꯤ ꯉꯥꯔꯤ ꯀꯥꯏꯕꯒꯤꯁꯨ ꯑꯩꯅ ꯃꯃꯥꯡꯗ ꯎꯇꯣꯡꯗ ꯍꯥꯜꯂꯒ ꯇꯧꯕꯗꯣ ꯑꯗꯨꯒꯤꯁꯨ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯍꯥꯞꯈꯤꯕꯅꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯉꯥꯔꯤꯗꯨꯅꯤ ꯁꯤꯁꯦ ꯑꯗꯣ ꯍꯤꯡ ꯈꯔ ꯊꯥꯎ ꯉꯧꯕꯁꯤꯗ ꯈꯔ ꯍꯥꯞꯍꯧꯔꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔ ꯑꯩꯈꯣꯏꯒꯤ ꯃꯔꯨ ꯃꯔꯥꯡ ꯑꯁꯨꯕꯁꯤꯡꯗꯣ ꯑꯗꯨ ꯐꯖꯅ ꯍꯥꯞꯄꯒ ꯐꯖꯅ ꯃꯔꯣꯏ ꯃꯄꯥꯡꯁꯤꯡꯁꯦ ꯍꯥꯟꯅ ꯉꯧꯕꯤꯔꯅꯦꯕ ꯑꯗꯣ ꯉꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯃꯨꯟꯗ꯭ꯔꯒꯗꯤ ꯑꯗꯨꯁꯨ ꯍꯥꯎꯇꯦ ꯑꯗꯨꯒ ꯀꯥꯝꯍꯜꯂꯒꯁꯨ ꯍꯥꯎꯇꯦꯕ ꯑꯗꯣ ꯉꯥꯁꯤꯡꯗꯣ ꯁꯤꯗ ꯍꯥꯞꯆꯟꯖꯔꯦ ꯉꯥꯁꯦ ꯃꯣꯏꯅ ꯁꯦꯝꯃꯛꯄꯗꯅꯦ ꯆꯥꯎ ꯆꯥꯎꯅ ꯁꯦꯝꯃꯛꯑꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯏꯅꯦꯕ ꯃꯣꯏꯒꯤ ꯉꯥ ꯈꯨꯊꯣꯡꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎ ꯆꯥꯎ ꯀꯛꯑꯒ ꯑꯩꯈꯣꯏꯒꯤ ꯉꯧꯔꯒ ꯊꯣꯡꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯏꯜ ꯇꯧꯔꯒ ꯊꯣꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯗꯣꯛꯍꯟꯕꯅꯦ ꯉꯥꯁꯦ ꯑꯩꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯈꯨꯠꯁꯦꯝꯗ ꯁꯦꯝꯍꯟꯕꯅꯦ ꯑꯗꯨꯒ ꯆꯤꯂꯤ ꯄꯥꯎꯗꯔ ꯍꯥꯞꯆꯔꯦ ꯇꯔꯃꯔꯤꯛ ꯄꯥꯎꯗꯔ ꯍꯥꯞꯆꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯐꯖꯅ ꯉꯥꯛꯇꯪ ꯃꯔꯨ ꯃꯔꯥꯡꯁꯤꯡꯁꯦ ꯑꯩ ꯊꯨꯝ ꯈꯔ ꯑꯃ ꯍꯥꯞꯍꯧꯔꯦꯀꯣ ꯑꯗꯩ ꯍꯋꯥꯏ ꯊꯔꯥꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤꯈꯩꯁꯦ ꯍꯥꯞꯄꯒ ꯈꯨꯠꯅꯗꯤ ꯑꯣꯏꯅ ꯑꯣꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯀꯩꯅꯣꯁꯦ ꯈꯨꯠꯅ ꯑꯣꯠꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯥꯕꯩ ꯇꯧꯔꯒ ꯊꯥꯕꯗꯣ ꯑꯗꯨ ꯊꯥꯖꯗ꯭ꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯒ ꯁꯨꯃꯥꯏꯅ ꯊꯣꯡꯉꯒꯁꯨ ꯑꯗꯨꯝ ꯇꯣꯏꯑꯦꯕ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯑꯣꯠꯂꯛꯀꯗꯣꯏꯅꯤꯅ ꯑꯗꯣ ꯑꯍꯥꯟꯕꯅꯤꯅ ꯑꯩꯅ ꯃꯁꯤ ꯁꯨꯃꯥꯏꯅ ꯃꯊꯛ ꯃꯈꯥ ꯑꯣꯏꯅ ꯑꯣꯠꯀꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨꯝ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯔ ꯑꯗꯒꯤ ꯒꯔꯝ ꯃꯁꯥꯂꯥ ꯈꯔ ꯑꯗꯒꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯔꯦ ꯑꯗꯨꯒ ꯁꯤꯁꯨ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯉꯧꯖꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯛꯇꯪ ꯉꯧꯕꯤꯔꯅꯤꯀꯣ ꯑꯗꯨꯒ ꯌꯥꯔꯅꯤ ꯃꯈꯥꯗꯣ ꯈꯤꯇꯪ ꯅꯪꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯔꯅꯤ ꯏꯟꯖꯥꯡꯁꯤꯗꯤ ꯌꯥꯔꯤꯈꯩ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯤꯕ ꯑꯗꯨꯒ ꯊꯨꯅ ꯃꯨꯟꯒꯟꯕꯅꯦꯕ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯍꯥꯞꯄꯒꯗꯤ ꯏꯁꯤꯡ ꯑꯏꯪꯕꯗꯣ ꯁꯧꯒꯠꯂꯛꯄ ꯉꯥꯏꯕꯗ ꯑꯗꯨꯝ ꯃꯍꯥꯎꯗꯣ ꯃꯥꯡꯕ ꯑꯗꯩ ꯏꯁꯤꯡ ꯑꯁꯥꯕ ꯉꯥꯛꯇꯪ ꯍꯥꯞꯄꯤꯕ ꯁꯧꯍꯜꯂꯒ ꯊꯝꯕꯤꯔꯅꯤꯀꯣ ꯑꯗꯣ ꯃꯍꯤꯁꯦ ꯍꯦꯛ ꯍꯥꯞꯆꯟꯕꯒꯗꯤ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯉꯥꯛꯇꯪ ꯑꯣꯠꯄꯤꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯣꯟꯅ ꯑꯣꯠꯇ꯭ꯔꯁꯨ ꯌꯥꯔꯅꯦꯕ ꯉꯥꯛꯇꯪ ꯊꯝꯕꯤꯔꯒ ꯁꯨꯃꯥꯏꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯆꯔꯛꯏꯕ ꯃꯔꯝꯁꯦ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯁꯨꯖꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗꯗꯤ ꯂꯩꯕ ꯑꯗꯨꯒ ꯏꯟꯖꯥꯡꯁꯦ ꯍꯥꯎꯅꯗꯤ ꯊꯣꯡꯅꯤꯡꯕ ꯉꯥ ꯃꯅꯝ ꯅꯝꯍꯟꯅꯤꯡꯗꯕ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤꯅꯦꯕꯀꯣ ꯑꯋꯥꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯁꯨ ꯊꯦꯡꯅꯔꯛꯄꯅꯤꯅ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯂꯦꯖ ꯈꯤꯇꯪ ꯑꯣꯏꯅꯅꯕꯅ ꯊꯥꯒꯠꯆꯔꯛꯄꯅꯦ ꯑꯗꯣ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯃꯌꯥꯝ ꯃꯄꯥꯟꯗ ꯇꯝꯕ ꯉꯥꯗꯤ ꯊꯣꯡꯉꯒ ꯆꯥꯅꯤꯡꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯀꯣꯂꯦꯖ ꯇꯝꯕꯒꯤ ꯃꯌꯥꯝ ꯂꯩꯗꯅꯀꯣ ꯑꯗꯨꯗꯨꯒꯤ ꯑꯩꯅ ꯃꯣꯏꯒꯤ ꯅꯣꯂꯦꯖ ꯑꯣꯏꯅꯕꯁꯨ ꯑꯩꯅ ꯁꯨꯝ ꯊꯥꯒꯠꯆꯕꯅꯦ ꯑꯗꯨꯝ ꯑꯂꯨ ꯈꯤꯇꯪ ꯍꯥꯞꯆꯟꯖꯔꯦꯀꯣ ꯑꯂꯨꯁꯦ ꯑꯅꯧꯕ ꯑꯣꯏꯕꯒꯤ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯆꯒꯦ ꯇꯧꯕꯅꯦ ꯅꯠꯇ꯭ꯔꯒꯗꯤ ꯍꯥꯟꯅ ꯍꯥꯞꯆꯜꯂꯨꯔꯒꯗꯤ ꯑꯂꯨꯁꯦ ꯂꯣꯏ ꯀꯥꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯔꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯍꯥꯟꯅ ꯍꯥꯞꯄꯤꯔꯒ ꯑꯗꯨꯝ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯂꯨꯁꯦ ꯅꯧꯕꯅꯤꯅ ꯑꯩꯅ ꯀꯣꯟꯅ ꯍꯥꯞꯆꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨꯅ ꯁꯣꯛ ꯑꯃ ꯄꯤꯖꯒꯦꯅ ꯑꯆꯥꯊꯥꯎ ꯈꯔ ꯍꯩꯖꯔꯦ ꯑꯗꯨꯒ ꯖꯤꯔꯥ ꯈꯔ ꯉꯧꯖꯔꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯁꯣꯏꯕ ꯈꯔ ꯑꯃ ꯍꯥꯞꯆꯔꯅꯤ ꯁꯣꯛꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯇꯧꯕꯤꯌꯨꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯀꯣꯟꯅꯒꯤ ꯃꯔꯣꯏ ꯃꯔꯥꯡꯗꯣ ꯑꯩꯈꯣꯏꯅ ꯁꯨꯈꯤꯗꯕꯅꯤꯅ ꯁꯣꯛꯁꯤꯗꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯑꯗꯨ ꯃꯔꯣꯏ ꯃꯔꯥꯡ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯨꯅ ꯉꯧꯕꯗ ꯊꯣꯡꯕ ꯊꯥꯛꯄꯗ ꯍꯥꯞꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯁꯣꯛꯁꯦ ꯇꯧꯕꯒꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦꯕ
ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯔꯣꯏꯗꯣ ꯁꯨꯈꯤꯗꯕꯒꯤ ꯁꯣꯛꯁꯦ ꯑꯩꯅ ꯍꯥꯞꯆꯕꯅꯤ ꯁꯤꯒꯤ ꯁꯣꯛꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯀꯥꯟꯗ ꯉꯥꯒꯤ ꯉꯥꯍꯤꯡ ꯅꯝꯕꯗꯣ ꯑꯗꯨ ꯈꯤꯇꯪ ꯍꯥꯠꯂꯦꯕ ꯁꯤꯁꯤꯅꯁꯨ ꯀꯣꯟꯅ ꯍꯤꯡꯒꯤ ꯁꯣꯛ ꯍꯥꯞꯄꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥ ꯄꯥꯎꯗꯔ ꯙꯅꯤꯌꯥ ꯄꯥꯎꯗꯔ ꯃꯤꯛꯁꯅꯦ ꯁꯤꯁꯦ ꯍꯥꯞꯆꯈ꯭ꯔꯤꯁꯦ ꯑꯗꯨꯒ ꯂꯥꯁꯇ ꯁꯤꯒꯤ ꯆꯤꯂꯤ ꯄꯥꯎꯗꯔꯁꯦ ꯍꯥꯞꯄꯤꯌꯨ ꯊꯥꯎ ꯁꯣꯛ ꯇꯧꯕ ꯀꯥꯟꯗ ꯆꯤꯂꯤ ꯄꯥꯎꯗꯔꯁꯤꯒꯤ ꯃꯥꯒꯤ ꯀꯂꯔꯁꯦ ꯁꯤꯁꯤꯅ ꯇꯦꯛꯁꯆꯔꯁꯤ ꯐꯖꯍꯟꯕ ꯍꯥꯏꯇꯥꯔꯦ ꯉꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨ ꯍꯩꯖꯟꯕꯤꯔꯅꯤ ꯁꯨꯃꯥꯏꯅ ꯉꯥ ꯑꯊꯣꯡꯕ ꯑꯔꯣꯏꯕꯁꯤꯗꯀꯣ ꯇꯣ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯖꯔꯦꯀꯣ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯁꯣꯛ ꯑꯝꯇꯪ ꯇꯧꯕꯤꯌꯨ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯆꯥꯏꯁꯤꯜꯂꯒ ꯃꯌꯥꯝ ꯑꯗꯨꯝ ꯂꯣꯏꯔꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯁꯔꯞ ꯇꯧꯖꯔꯛꯑꯒꯦ ꯑꯗꯨ ꯃꯌꯥꯝ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯀꯩꯀꯩ ꯂꯝꯗ ꯂꯩꯒꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯂꯝꯗꯒꯤ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯄꯗꯨ ꯁꯨꯝ ꯅꯨꯡꯉꯥꯏ ꯃꯃꯥꯡꯗ ꯀꯛꯆꯤꯡꯗ ꯌꯦꯡꯉꯛꯄꯅꯤ ꯕꯤꯁꯦꯟꯄꯨꯔꯗꯒꯤ ꯌꯦꯡꯉꯛꯄꯅꯤ ꯑꯗꯒꯤ ꯑꯁꯥꯝꯗꯒꯤ ꯌꯦꯡꯉꯛꯄꯅꯤ ꯀꯥꯏ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏꯀꯣ ꯑꯗꯣ ꯃꯌꯥꯝ ꯃꯊꯪ ꯁꯦꯛꯃꯥꯏꯗ ꯌꯦꯡꯉꯛꯄꯅꯤꯁꯨ ꯍꯥꯏ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯏꯅꯣꯚꯦꯇꯤꯞ ꯏꯟꯇꯔꯦꯁ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯃꯣꯇꯤꯚꯦꯇꯦꯠ ꯑꯣꯏꯌꯦꯕ ꯏꯁꯥꯗ ꯑꯗꯨꯝ ꯍꯔꯥꯎꯕ ꯄꯣꯛꯄ ꯍꯥꯏꯇꯥꯔꯦ ꯀꯅꯦꯛ ꯂꯩꯅꯤꯡꯕꯗꯣ ꯃꯌꯥꯝꯒ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯏꯖꯔꯦꯀꯣ ꯃꯌꯥꯝꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯩꯒꯤ ꯉꯥ ꯊꯣꯡꯕꯁꯦ ꯑꯗꯣ ꯃꯌꯥꯝ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯦ ꯍꯌꯦꯡ ꯍꯥꯎꯅ ꯊꯣꯡꯉꯒ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯆꯥꯕꯤꯌꯣ ꯁꯨꯃꯥꯏꯅ ꯍꯥꯎꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯌꯥꯝ ꯍꯩꯔꯒ ꯊꯣꯡꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯥꯁꯦ ꯄꯔꯐꯦꯛꯇꯤ ꯑꯣꯏꯔꯦ ꯑꯩꯅ ꯊꯣꯡꯉꯤꯕ ꯃꯑꯣꯡꯁꯤꯗ ꯃꯌꯥꯝ ꯑꯗꯨꯝ ꯊꯣꯡꯕꯤꯌꯨ ꯑꯗꯨꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯅ ꯑꯌꯥꯝꯕ ꯑꯩꯅ ꯕꯦꯁ ꯇꯧꯔꯒ ꯊꯣꯡꯖꯕꯅꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯁꯤꯒ ꯑꯩꯅ ꯃꯦꯠꯆꯤꯡ ꯑꯣꯏꯅꯕ ꯍꯥꯏꯗꯅ ꯏꯔꯣꯟꯕ ꯑꯃ ꯇꯧꯖꯩꯑꯕꯀꯣ ꯏꯔꯣꯟꯕꯁꯦ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯃꯨꯛ ꯐꯪꯗ꯭ꯔꯦꯗꯅꯀꯣ ꯌꯣꯡꯆꯥꯛ ꯑꯅꯧꯕꯗꯣ ꯑꯗꯨꯗꯨꯅ ꯑꯔꯤꯕꯁꯦ ꯑꯩꯅ ꯍꯋꯥꯏ ꯃꯨꯕꯤꯅꯦ ꯑꯂꯨꯅꯦ ꯇꯧꯔꯒ ꯑꯂꯨ ꯑꯅꯧꯕꯅꯦ ꯇꯧꯔꯒ ꯏꯔꯣꯟꯖꯔꯦ ꯑꯃ ꯉꯥ ꯊꯣꯡꯕ ꯑꯃ ꯏꯔꯣꯟꯕ ꯑꯃ ꯉꯥ ꯊꯣꯡꯕ ꯑꯃ ꯁꯤꯡꯖꯨ ꯑꯃ ꯑꯗꯨꯝ ꯃꯥꯏ ꯀꯣꯝꯕꯣ ꯁꯥꯕ ꯌꯥꯕꯅꯦꯕꯀꯣ ꯍꯥꯎꯕꯅꯦ ꯑꯗꯨꯝ ꯑꯗꯣ ꯑꯩ ꯆꯥꯛꯂꯨꯛꯁꯦ ꯂꯥꯡꯖꯔꯛꯑꯒꯦ ꯏꯃꯣꯏꯅꯨꯒꯤ ꯃꯩꯔꯥ ꯀꯠꯆꯔꯦꯀꯣ ꯑꯗꯣ ꯆꯥꯛꯂꯨꯛꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯏꯔꯣꯝꯕꯁꯦ ꯁꯤꯗ ꯂꯩꯖꯔꯦꯀꯣ ꯑꯗꯨꯒ ꯉꯥ ꯆꯝꯐꯨꯠ ꯑꯃꯒ ꯇꯧꯋꯦ ꯆꯝꯐꯨꯠꯁꯦ ꯍꯋꯥꯏ ꯊꯔꯥꯛꯅꯦ ꯒꯥꯖꯔꯅꯦ ꯆꯤꯅꯤ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥ ꯊꯣꯡꯕꯗꯨꯅ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯌꯥꯎꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯑꯗꯨꯒ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯕꯤꯔꯝꯃो ꯑꯗꯨꯒ ꯀꯃꯦꯟꯗ ꯑꯩꯒꯤꯅ ꯊꯣꯡꯉꯤꯕ ꯃꯊꯦꯜꯁꯤꯒꯤ ꯃꯇꯥꯡꯗ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯗꯨꯝ ꯈꯟꯅꯁꯦ ꯃꯌꯥꯝ ꯁꯦꯌꯔ ꯇꯧꯕꯤꯔꯛꯑꯣ ꯁꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯃꯥꯏ ꯚꯤꯗꯤꯑꯣ